ITLF na Maitesing Kuki area da Changba Thingba Thambagi Warep Sawatli KHRC Tha Siki Taranitoi da Pangthokiba Indigenous Tribal Leaders Forum gi mifam amana Kuki jogi oiba political solution ama puraktriba fawba Maitesing Kuki jo sing na tariba area sing da Changbada athingba thamnaba lawkiba Warep adu Kuki Human Right Council na mapungphana sawale hairi organization asina Thadurakiba Chirol Amana Hyriba ITLF na Sagalakliba Kongtang asi Kuki Miyam Ngak Senaba Amadi Makata na Pamdaba Tagdok Sing Tok to na Miyoi Bagi Hingbagi Hak Mangandanaba Lokalakpa Yamna Maru oiba Kongtang Amani Kuki Miyam na Matam Kayagi Mamangdagi Separate Administration Pinaba Amadi Kuki Singirat Ngak Senuna Tamnaba Center da Demand Kaya Tagdun Lakibani Adubungasi Fawba Government of India ki maikadagi Kuki jo sing na taliba demand asi nathayuna thamli Kuki miyam na taliba demand sing adu fangna bahona bada ITLF na lawrakliba khongthang asi yamna tangai fadaba amani lengak na su Kuki lu singba singa wari sanaduna tungkoi na chanaba yaba warishin ama puraknaba amadi Kuki miyam gi apamba sing asi thabak oina onthokna bahona biu haina cherol asila makhata na phengdurakli Central Force na Kuki Militant singa khusamnabagi matangda Justice Metal Committee da wakat khrei Ukrul District ki Militant Sarekhong Village da Kanglup ani ki marakta thokpa khothongnabagi thokdokta Central Force na Kuki Militant singa khut samnabagi matangda mijeng changbinaba Indigenous Peoples Forum Manipur na Justice Metal Committee da wakat khrei IPFM gi Media and Publicity Wing na thakkiba Cherol amagi matungi na February ni pandagi Militant Sarekhong ga thokiba ungkhatnabagi thokdokta Kuki Militant sing na Assam Rifles ki mateng lauraga dungthin pobopta tangkhulgi yum kunmanga mai thaki maduna maram oiraga Central Security Force da misam miyamna thamlamba thajaba punama manghale Kuki singe yumngak senna leiriba Assam Rifles ki personnel singna tangkhulgi yum mai thabada hakthengana yauriba si matik saba cherak fangangadabani hauji su Kuki Militant singna Central Military Force ka khusamnaraga litan da leiriba tangkhul naga singi yum mai thanaba leptana honari khwaidagi nungnangwa pokningai oiriba wafam de Kuki Militant singna Mongko Chekpu Sangkai amasung litan da Central Security Force ka puna leminabagi thong asini tangkhul nupi singda kahenba thong chathakiba Central Security Force na Kuki Militant singi mateng pangliba asigi matangda khanaba mitjeng changbiduna mathau taba thabak lokhatpiu hairi Suti tharaba matungda mahiroi ama class da thong lonsilambagi wathok sahi noriba mahiroi da ka hen baserak pirambagi commission na report kaukre Class 2 tambada ngairiba chahi noriba mahiroi ama school suti tharaba matungda chairak piba oina classroom da thong lonsillaga thamki haibigi matangda inquiry chatharaga mapung phaba report ama pikhalaknaba mari leinaba school da khangankhre Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar thokiba order amagi matung inna school adugi class 2 section bida mahiroi kaya yamna mingzalakhibage senariba oja sing professional qualification kayano mahiroi masing yamna tambana maram oiraga khudongsa dabadu thokhibra natragana school administration da asoiba lekhibra haibagi matangda mapung phaba report pikhalakadabani hairi Commissioner thokpa order amagi matung inna February 3 ta chahi noriba mahiroi ama suti tharaba matungda classroom manungda thong lonsillaga thamki haibigi wakat ama lakhi thawong asi Right of Children Free and Compulsory Education Act 2009 gi section 17 na yade thawdog asiga mari lenena school adugi assistant teacher ama tha ahum suspend tawre haina phongdokiba atarabasu chahi noriba mahiroi ama chairak pikhibada atai atopa oja khara su chenai haina pale Classroom amada oja singna mahiroi marfudara panaba ngamdabagi moong ama uba phangi oja amasung satragi ratio ngakna jatabaga loinana child protection standard ki kanglon ngaktabagi khuddam mayek sengna fangle numit adumakta da commission na inspection chathabada institution gi maikaida awat apa kayam rum leiramba thengnake matung tarakpada asigumba thodok singthokara ba thabak paikhatpaga loinana sahi nauriba mahiroi chairak Pikibada chenaba Miyoi adugi mathakta chapchaba action lakhotkadabani amasung numit 10 gi manungda action tackle report pikhalakadabani haina commission khangankhe Rajasthan da chemical factory ama mai chakpada Miyoi tare sire Rajasthan gi Biwadi da leiba chemical factory ama mai chaklakpada Miyoi tare sire firefighter singna mai kanbagi thabak laptana chathabaga loinena asiba haksang tareng makphangba ngamle ahan bada sinmi mapan factory manungdagi tholakpa ngamdana leiri haina phongdokhe rescue worker singna Miyoi tare ki asiba haksang phangkhibaga loinena atopa Miyoi ani kannaba thabak pakhanaba honari khuskera amadi Biwadi Rico station dagi fire truck sing thunglakhibaga loinena mai muthatnaba kanna honakhe
ST list चन्नबा मरी लेनबा डॉक्यूमेंट सेंटर दा थानबा CM दा WMC ना तकसिनख्रे मैतै मितै बु इंडियन कॉन्स्टिट्यूशन गी शेड्यूल ट्राइब ST list चलहनबा ख्वाइदगी नौबा सोशियो इकोनॉमिक रिपोर्ट अमसोंग कम्युनिटी असिगी इथ्रोग्राफिक रिपोर्ट सेंटर की मई लेनबा अथॉरिटी सिंगदा थाबिनबा वर्ल्ड मैतै काउंसिल WMC नसे मिनिस्टर युमनाम खेमचांद चेरोल अमा पिदुन तकसिनख्रे वर्ल्ड मैतै काउंसिल WMC के चेयरमैन हैक्रुजम नवश्याम नाखुयक पिदुन नसे मिनिस्टर पिसिनखिबा चेरोल अमदा मई लेनबा रिपोर्ट अनि असि अतुब मतमदा सेंटर की मई लेनबा अथॉरिटी दा थाबिनबा तकसिनबगा लोनना सेंटर ना रिपोर्ट अनि पिखलकनबा खंगलखिबा रिपोर्ट की कॉपी अमसु से मिनिस्टर दा एनक्लोज तौदुना पिसेनखे मैतै मितै बु इंडियन कॉन्स्टिट्यूशन की शेड्यूल ट्राइब लिस्ट यावबा हाइबा असि खक्तना कम्युनिटी असिगी आइडेंटिटी प्रोटेक्शन अमदि मतम कुइनगी सर्वाइवल ngamgani हौजिक लैरिबा क्राइसिस असिगी वरशिन पुरकपा अमदि लमदम असिदा तुंग कोइनगी इंगतप्पा पुरकपा हाइबा वाफम असिगा मैतै मितै ST लिस्ट चनबा हाइबसिगा बानारोय अमदि मणिपुरदा थोकलिबा क्राइसिस असिगा सु मरि लेनादे हाइना सु सेरोल अदुना पले SSLC एग्जाम की मतंग हंगलप वहांगी डॉक्यूमेंट मांगलमले फाइन मांगहनबगी एजुकेशन एस की ऑफिसर अमगी तलबतगी लुपा लिसिंग मंगा कक्नबा कमीशन खंगनख्रे बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमलोबा SSLC एग्जाम 2018 की मतंग हंगलप वहांगी पाउकुम पीबा ngамदबगी दमकता लुपा लिसिंग मंगा फाइन थीनबा मणिपुर इंफॉर्मेशन कमीशन एजुकेशन एस डिपार्टमेंट खंगनख्रे कमीशन लौकिबा वारेप असिगी मतुंग इन्ना हाइरिबा सेंफम असि एजुकेशन एस डिपार्टमेंट की SPIO Joint Secretary तलबतगी कक्लगा गवर्नमेंट अकाउंट हापजिनगदबने फाइल मांगहनबगी वाफम असि तराई लौफम थोकते हाइना पलदना एप्लिकेंट ओइखिबा वाहेंगबम जयकुमार हाइकी कुमजा लिसिंग अनि तरानिपान पांगथोखिबा SSLC एग्जामिनेशन की वाफम असि मणिपुरदा अचौबा वाथोक अमा ओइखिबनी फाइल थीबा खंगद्रे हाइरिबासी RTI Act 2005 की सेक्शन 20 की मखादा चेराक फंफम तोई ऑफिशियल सिंगना फाइल मांगख्रे हाइरगा लेंगा की ऑफिसर सिंह कंखतुना RTI Act की पांडम फंगहनदनबा होनबगी थौदोक कया इंडिया की अतै अतोप मफमसिंगदसु थोकपा लैख्रे SPIO की माइकैदा लेपखिबा लीगल ऑफिसर S दयानंद सिंहना हाइकी RTI की खुथांगदा हंगलकपा वहांग अनिगा मरी लेनबा फाइल थीबा खंगदबना मरम ओइरगा हौखिबा जनवरी 3 ता कमीशन पीखिबा याथंग अदु ngakpa ngamkhidre मतुंग तारकपदा कमीशन की याथंग मतुंग इना थबक पाखनबा सेम सादुना लैरी नाकल अनिमका वारोल तारबा मतुंग दा कमीशन हाई सेंट्रल पब्लिक रिकॉर्ड्स एक्ट 1993 सेट गवर्नमेंट जौना सनबा यादे अदुमोइनमक एग्जाम न सिंगबगी मरु ओइबा रिकॉर्ड सिंगनिंग थीना थंबा हाइबसी पब्लिक अथॉरिटी सिंगी तंगाई फदबा थौदांगनी कुमजा लिसिंगनी तरानी पांडा पांगथोकिबा SSLC एग्जाम का मरी लेना फाइल थीबा खंगद्रे हाइरिबासी RTI Act 2005 की सेक्शन 20 क्लोज 1 की मायोक्ता लेबा थवोंगनी नुमित चामगा मरफुतरा फारबा फावदा मतिक चाबा पाउखुम पीबा ngamdabagi एजुकेशन एस डिपार्टमेंट की SPIO ओइरिबा जॉइंट सेक्रेटरी ना लुपा लिसिंग मंगा फाइन ओइना थिगदबनी वहांग अनिगा मरी लेनबा फाइल थीना बहोनबदा लौखिबा थबक थौरम सिंगी मपुंग फाबा एफिडेविट अमा मार्च 10 फावदा एजुकेशन एस डिपार्टमेंट की SPIA जॉइंट सेक्रेटरी ना पिखलकदबनी करिगुंबा मतमदु फावा फाइल अदु थिबा खंगदबदी SPIO ना मरी लेनबा लोगी मखादा थौताबा थबक पाखपगा लोनेना कमीशन दा स्टेटस रिपोर्ट पिखलकदबनी ममांगदसु कमीशन कुमजा लिसिंगनी कुनमंगा की सेप्टेम्बर 10 फावदा अईबा चेरोल अमा पिखलकनबा खंगनखिबदा SPIO ना थबक ओइना पाखतखिदे मदुना मरम ओइरगा कमीशन हिरम असिगी मतंगदा मथौ ताबा थबकसिंग पाखतनबा होनबदा मतम थेंगथहनखि हाइरे ग्रेटर नोएडा दा चाही तरुक की नुपा मचा अमा MRI स्कैन तौरिंगैदा सिखरे ग्रेटर नोएडा दा लेबा प्राइवेट डायग्नोस्टिक सेंटर अमादा मसागी चाही तरुक तंगारिबा नोंगांग नुपा मचा अमा MRI स्कैन तौरिंगैदा सिखरे इमुंग मनुंगी मियोय सिंगना फैसिलिटी अदुगी माइकेदगी सेक्सिनदबा अमादी एक्सपायर ओइरबा हिदाक नत्रगना ओवरडोज कापसिनबना ओइगनी हाइना मरासिरकली ऑफिशियल सिंगना फुंगदोरपगी मतुंग इन्ना फैसिलिटी अदु ngarang sil toksinkhre loinana miyoi mari na saba committee ama semduna thodok adugi matanga thibo humbagi thabak ama chathanaba Gautam Buddha Nagar Health Department ki Dr. Jandal Soni na fungdorakli Soni na makhata rakhibada misi adugi chap chaba maram khangbang amdre inquiry adu loishilaba matung khangbang amgani hari Durgapur khunggangdagi nupa macha adu Pai 3 area da leiba private diagnostic center amada MRI launaba पुरखिबनी इमुंग मनुंगी मियोय ना फुंगदोरकपदा नुपा मसा अदु प्रोसीजर अदुगी मांगोइना मसा फना अदुम लैखि हाइरी
Peace talk mangoinana Russia amasung Ukraine da Miyoi Amam drone attack da Sikhre drone strike singna Ukraine da Miyoi ama aduga Russia da ama Sikhre haina official singna phongdorokli thawdok adu tha sigi 38 amasung 19 da Geneva da pangthokadoriba peace talk ki mangoinana thokibani Ukraine gi Odessa City Black Sea Port da leiba residential building amada Russia gi drone amana panbadagi ahal oirabi nupi ama Sikhi haina Ukraine gi state emergency service ki makedigi phongdorokli amaromda Ukraine gi drone amana Russia ga tainaba Rayasta leiba car amada panbadagi micham ama Sikhi haina mafam adugi governor Alexander Borgomas na phongdorokli attack sing adu Ukraine gi missile strike amana tha asigi tarani thoida Russia gi border city oiriba Belgorod chatharakpa attack ta Miyoi ani hatkibaga loinana manga hena asok apan nangkraba matungda oirakkibani haina Belgorod ki governor Vyacheslav Garakrov na phongdorakli marak asida USA na mangjin thaduna Russia amasung Ukraine gi envoy sing saruk yaba makha taba lal loisinbagi wari ama Geneva da pangthokadoribani hyriba wari sanaba numit adu Russia na Ukraine da mapung phana attack chatharakpa adugi chahi mari mapung phaba numit adugi mangoina pangtoraklibani wafam sing asi Moscow amasung Kiev ki official singgi makedagi ngarang confirmation pirakrabani leba pokpa amasung yumsa kaisa numita pangtokadoriba peace talk adu Russia gi makedagi Kremlin gi wangang loi Dmitry na phongdoraki amarom da Ukraine gi oina di President Volodymyr Zelensky na communication advisor Dmytro Lyubin na confirm torakpani hauji Russia amasung Ukraine gi lanmi sing na kilometer 1,150 sangba trail line da khuthongnaribani loinana drone amasung missile attack su leptri Class 10 amadi 12 exam manungda harau kumai tobiganu fesok Bosem amadi kosem na laguna pangtokriba Class 10 amadi 12 ki exam manungda laikai singda harau kumai hausina singba tobiganu loinana mahairoi singa sathokasin tobada ayat apal laidanaba ban blockade strike na singba tobiganu haina Federation Students Organization Kanglei Park Fesok ki cherol amana hairi cherol asina hai exam thakadoriba mahairoi singna su exam asi kanglon chumna unfair means sijinadana exam thabiyu loinana exam numit singda mahairoi singi mama mapa singna exam center mayada puna laisinbiganu exam asi mai pakna pangthoknabagidama ekhoi pumnamangna thodang lominase exam manung ingtap na normal da exam thaduna mahiroi pumnamak chawna mai pakpa oirasanu iramdam asigi achangba Miyoi amamam oibirau haina phesoki cherol asina makhatari